Wushu MASHANNADA oina national amadi international gi thakta gold medal kaya lauduna India gi AHANBA Wushu gi medal gi account HANGKHIBA loinana leptana sanarishing puthokliba Thoubal district gi kiam sifai khong AHANBI da leiba Dr. Oinam Sanayai na Manipur gi chief minister gi minungsi kharadang fanglagade mahaki chahi matangda malem gi thakta leiriba Wushu coach singa Funakigani loinana Rak Suba Oina India PUMBAGI oina leiriba Wushu coach cha marom leiriba asi open challenge lauri Funasi Toukhre o haina mahaki yumda paumi singa unaba amada Toukhre mahana Bangladesh Dhaka Macau Indonesia ge Bali China ge Beijing da malem gi thakta pangthokiba training tournament kaya da saru yakre medal kaya su LOURAKHRE English ingani taraga marida Sikkim gi oina open challenge laubada ama thoraktuna funabada mahakna yamna lakchana mai pakhe masiga chap manana English ingani taraga tadet kunmathoi kunithoi July thada Sandagi oina mahaki chahi linga amade taulu oiragana chahi nifugi mathakta open challenge laukhe adubu Manipur da kana amatana tholakidre China America mapalibak singdadi chahi humfutara manga fauba open challenge laubada sanaroi sing thonara e maram aduna Wushu boxing sport sing chawkhatle Manipur da so chahi yankai mathaki miyoi singna funaba uraga hawgalakliba naha singna interest hena fauna raktuna Wushu hena chawkhalakani haiba pandamda open challenge laubani Aduga hauzik chathariba second Manipur Olympic Games asida Wushu coach singna pendaba leiragadi thokpira u games manungshida arena da funasi haina mahangna lauthokhe ꯑꯩꯈꯣꯏ ꯑꯍꯜ ꯊꯤꯗꯅꯔꯒ ꯑꯉꯥꯡꯁꯤꯡꯁꯤꯗ ꯏꯟꯀꯔꯦꯖ ꯑꯣꯏꯗꯣꯏꯅꯤ ꯊꯧꯅꯥ ꯍꯥꯞꯇꯣꯏꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯋꯨꯁꯨꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯈꯜꯁꯤꯗ ꯊꯝꯃꯒ ꯑꯩꯅ ngasi challenge laujabni ai kaya hang mangsu challenge laujare matungda su laujigini ai isagi chai ya humdra bawde challenge lauge hena ai wakhal jab ingna leje ai huji sanaba lepte angang yu tambi isa ju sanai aduna aikoi gi panbi ba chen chawraba khoi gi aikoi ne khangjirak badagi di aikoi gi chief minister je huji paliba chief minister samaina pujel sengba pujel chawba ama bok thena gi di ai samu chai yankai manga sure chief minister kaya thengna re adubu huji panbi ba chief minister siguma chief minister di mamangda amata yaugi de aduna khoi chief minister na miyeng ang changbiraga mateng khajitang pangbiraga di aina taliba target se yam laina aphapa sa tu puthokpa adagi isama national amadi international da thingai na ge loyam haiba wakhan jai han han akoi media gi thongda haijari